ꯍꯦꯛꯇ ꯄꯠꯊꯅ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯨꯝꯃꯥꯡꯕꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯁꯦꯕꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯐꯤꯁꯦ ꯌꯥꯝꯅ ꯁꯨꯃꯟꯒꯤꯅ ꯑꯩꯁꯦ ꯑꯦꯛꯗꯝ ꯐꯤ ꯁꯨꯕꯤ ꯙꯣꯕꯤꯒꯤ ꯇꯥꯏꯞꯇꯅꯦꯕꯀꯣ ꯀꯦꯗ꯭ꯔꯁꯨ ꯃꯤꯅꯦ ꯍꯜꯂꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯥꯏ ꯁꯦꯕꯥ ꯇꯧꯒꯦꯅ ꯂꯩ ꯍꯦꯛꯀꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯂꯩꯁꯦ ꯌꯨꯝꯃꯥꯡꯒꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯨꯗ꯭ꯔꯦꯗꯅ ꯑꯗꯨꯗꯨꯅ ꯍꯦꯛꯄꯤꯗꯗꯅ ꯍꯦꯛꯇ ꯄꯠꯊꯅ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯨꯝꯃꯥꯡꯕꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯁꯦꯕꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯃꯤꯠ ꯊꯥꯏꯁꯨ ꯀꯠꯇꯅ ꯈꯣꯠꯇꯅ ꯑꯩ ꯈꯨꯔꯨꯝꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯣꯛꯅ ꯃꯅꯥ ꯑꯃ ꯊꯠꯂꯦꯕ ꯀꯩ ꯃꯅꯥꯅꯣ ꯁꯤꯕꯣ ꯀꯥꯡꯁꯣꯏ ꯆꯥꯕ ꯍꯥꯎꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥ ꯂꯣꯟꯈꯤꯒꯦ ꯑꯌꯨꯛꯀꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯄꯤꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯏꯕꯣꯛꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯆꯥ ꯊꯛꯇꯦꯕ ꯃꯥꯁꯦ ꯑꯃꯐꯥꯎ ꯁꯨꯃꯥꯏꯅ ꯆꯖꯤꯛꯇꯣ ꯆꯖꯤꯛ ꯈꯔ ꯇꯝꯕꯤꯔꯝꯃꯅꯤ ꯑꯗꯩ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯆꯥꯛ ꯇꯤꯡꯉꯒ ꯑꯌꯨꯛ ꯉꯟꯇꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯅꯦꯕ ꯁꯤꯁꯦ ꯆꯅꯤ ꯃꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯒꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯥꯕ ꯃꯇꯝ ꯇꯥꯏ ꯃꯥ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯍꯩꯕꯤꯔꯅꯦꯕ ꯑꯗꯩ ꯃꯥ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯏꯁꯤꯡꯁꯦ ꯂꯣꯏ ꯊꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯆꯥꯛꯁꯦ ꯀꯣꯜꯂ ꯆꯥꯗꯧꯔꯤꯅꯤ ꯃꯥ ꯆꯥ ꯑꯃꯐꯥꯎ ꯊꯛꯇꯦ ꯑꯗꯨꯒ ꯆꯦꯇꯪ ꯄꯥꯇ꯭ꯔꯪ ꯑꯃ ꯆꯥꯕꯗꯨꯁꯨ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯑꯍꯟꯅꯤ ꯀꯥꯏꯅ ꯇꯟ ꯍꯧꯔꯒ ꯇꯃꯥꯏ ꯇꯟꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯗꯦ ꯃꯥ ꯁꯤꯒꯤ ꯑꯍꯦꯟꯕꯇꯩ ꯆꯥꯗꯦ ꯂꯣꯏꯔꯦ ꯃꯥꯒꯤ ꯌꯥꯝ ꯆꯉꯥꯡ ꯑꯣꯏꯅ ꯂꯣꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯇꯦꯖꯄꯇꯥꯁꯦ ꯑꯃꯇꯪ ꯊꯥꯛꯀꯦ ꯑꯃꯇꯪ ꯊꯥꯛꯑꯁꯨ ꯇꯦꯖꯄꯇꯥꯁꯦ ꯑꯗꯨꯝ ꯃꯅꯝ ꯊꯣꯛꯄꯅꯦꯕ ꯑꯇꯩ ꯌꯥꯝ ꯊꯥꯛꯄꯗꯣ ꯄꯥꯝꯃꯨꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯇꯝꯗ ꯇꯦꯖꯄꯇꯥꯁꯦ ꯑꯩ ꯁꯤꯖꯤꯟꯅꯩꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯆꯥꯗ ꯑꯃꯈꯛꯇꯪ ꯊꯥꯛꯑꯦ ꯀꯩꯅꯣꯗ ꯑꯃꯇꯪ ꯊꯥꯛꯑꯁꯨ ꯃꯅꯝꯁꯦ ꯋꯥ 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 ꯂꯥꯎꯋꯦꯕ ꯌꯥꯝ ꯊꯥꯛꯆꯟꯕꯗꯨꯁꯨ ꯍꯩꯅꯗꯦ ꯑꯗꯨꯒ ꯑꯩ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯦ ꯇꯟꯁꯨ ꯇꯣꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯟꯁꯦ ꯇꯛꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯇꯟ ꯇꯛꯄꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯗꯤꯅꯦ ꯇꯟꯁꯦ ꯈꯪꯕ꯭ꯔꯥ ꯄꯤꯛꯄ ꯌꯥꯗꯦ ꯑꯗꯨꯝ ꯄꯥꯛꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯩꯕ ꯀꯩꯅꯣꯁꯤꯒꯤ ꯆꯥꯡꯗ ꯄꯥꯜꯂꯒ ꯑꯗꯨꯒ ꯃꯥ ꯍꯧꯔꯒ ꯆꯥꯗꯣꯏꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯡꯅꯕ ꯇꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒ ꯇꯥꯆꯧꯒ ꯃꯃꯥꯒꯇꯅꯤꯅ ꯇꯟꯗꯤ ꯑꯩꯗꯤ ꯑꯃꯇꯪ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯃꯃꯥꯒ ꯇꯥꯆꯧꯒꯗꯤ ꯑꯅꯤ ꯇꯧꯅ ꯄꯤꯖꯕꯤꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯟ ꯇꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯧꯅꯕ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯒꯦꯕꯀꯣ ꯇꯟꯁꯦ ꯄꯨꯂꯞꯅ ꯍꯧꯗꯣꯛꯑꯦ ꯇꯥꯆꯧꯒꯤꯁꯨ ꯍꯧꯗꯣꯛꯑꯦ ꯃꯃꯥꯏꯁꯨ ꯍꯧꯗꯣꯛꯑꯦ ꯑꯗꯩ ꯑꯩꯁꯨ ꯍꯧꯗꯣꯛꯑꯦ ꯑꯗꯨꯒ ꯄꯨꯂꯞꯅ ꯑꯩꯈꯣই ꯆꯥ ꯊꯛꯑꯦꯕꯀꯣ ꯆꯥ ꯊꯛꯇꯣꯛꯑꯦ ꯆꯥ ꯊꯛꯇꯣꯛꯑꯒ ꯑꯗꯨꯗꯒꯤꯗꯤ ꯀꯣꯜꯂꯤ ꯀꯔꯤ ꯀꯔꯥꯡ ꯐꯦꯡꯗꯣꯛꯑꯦ ꯐꯦꯡꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩ ꯐꯤ ꯁꯨꯒꯗꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯇꯤꯡꯁꯤꯟꯅ ꯊꯝꯕ ꯑꯗꯣ ꯁꯨꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯁꯨꯒꯦ ꯇꯧꯔꯤꯅꯤ ꯐꯤꯁꯤꯡꯁꯦ ꯇꯔꯄꯣꯟ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯆꯥꯈꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯖꯥ ꯃꯌꯥꯁꯨ ꯌꯧꯔꯛꯑꯦ ꯁꯨꯕ ꯁꯨꯝ ꯅꯪꯗ꯭ꯔꯦꯕꯀꯣ ꯄꯨꯖꯥ ꯃꯌꯥꯅꯤꯅ ꯐꯤ ꯑꯃꯨꯛ ꯇꯨꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯨꯖꯥꯒꯤ ꯁꯣꯞꯄꯤꯡ ꯑꯃ ꯆꯠꯄ ꯈꯣꯠꯄꯗ ꯐꯤ ꯁꯨꯕꯒꯤ ꯃꯇꯝꯗ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯄꯨꯖꯥ ꯀꯩꯀꯥꯡ ꯂꯣꯏꯔꯕꯅꯤ나 ꯉꯔꯥꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯅꯣꯡ ꯇꯥꯅ ꯁꯨꯝ ꯂꯩ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯅꯨꯡꯁꯥ ꯁꯥꯏ ꯈꯪꯗꯕꯅꯤꯅ ꯑꯩ ꯁꯨꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯉꯁꯤꯁꯦ ꯁꯨꯗꯣꯛꯑꯒꯦꯅ ꯇꯧꯔꯤꯅꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥ ꯆꯪꯉꯕꯅꯤꯅ ꯇꯝꯕ ꯉꯝꯗꯦ ꯁꯤꯁꯤꯅ ꯏꯅꯝꯃꯒꯤ ꯖꯨꯈꯟꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯩꯒꯤ ꯁꯦꯠꯂꯨꯕ ꯆꯥꯔꯨꯕ ꯄꯨꯝꯅꯃꯛ ꯀꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤ ꯁꯨꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯐꯤ ꯁꯨꯕ ꯌꯥꯝꯅ ꯁꯥꯡꯅꯕꯨꯗꯤ ꯍꯥꯞꯄꯔꯣꯏ ꯑꯩꯁꯨ ꯃꯇꯦꯡ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗ ꯑꯩ ꯐꯣꯟꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕ ꯌꯥꯗꯦꯕ ꯌꯥꯝꯅ ꯀꯌꯥꯝ ꯋꯥꯅ ꯚꯤꯗꯤꯑꯣ ꯂꯧꯈꯤ ꯑꯩ ꯃꯌꯥꯝ ꯍꯥꯏꯔꯒ ꯊꯥꯖꯔꯣꯏ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯨꯠꯈꯤꯅꯤ ꯈꯣꯠꯈꯤꯅꯤ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯗꯅ ꯑꯗꯨꯗꯨꯅꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯐꯤꯁꯦ ꯁꯨꯔꯦ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯩꯅ ꯂꯩꯁꯥꯔꯤ ꯐꯥꯎꯒꯤꯗꯤ ꯌꯨꯝꯒꯤ ꯐꯤ ꯁꯨꯕ ꯈꯣꯠꯄꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯇꯧꯕ ꯇꯥꯕꯅꯦꯕ ꯍꯥꯏꯗꯤ ꯃꯧꯂꯥꯁꯨ ꯃꯧꯗ ꯁꯨꯝ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯩꯔꯤ ꯐꯥꯎꯒꯤꯗꯤ ꯁꯨꯝ ꯑꯩꯅ ꯑꯗꯨꯝ ꯁꯨꯔꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯌꯨꯝꯒꯤ ꯐꯤ ꯁꯨꯕ ꯑꯗꯩꯗꯤ ꯋꯥꯏ ꯇꯩꯕ ꯑꯗꯩ ꯑꯁꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯖꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯗꯤ ꯑꯩꯅ ꯈꯣꯡꯅ ꯅꯦꯠꯇ꯭ꯔꯗꯤ ꯁꯨꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯣꯡꯅ ꯅꯦꯠꯄꯅꯦꯕ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯁꯦ ꯎꯔꯒ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯗꯣ ꯍꯥꯏꯗꯤ ꯑꯃꯣꯠꯄꯗꯣ ꯑꯃꯨꯛ ꯁꯨꯝꯗꯣꯛꯑꯒ ꯍꯩꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯑꯅꯧꯕ ꯍꯥꯞꯄꯒ ꯁꯨꯔꯤꯅꯦꯕꯀꯣ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤꯗꯤ ꯁꯤꯡꯒꯜ ꯕꯦꯗꯅꯤꯅ ꯏꯇꯣꯝꯇꯒꯤꯅꯤꯅ ꯄꯤꯛꯏꯅ ꯑꯗꯨꯗꯨꯅ
ꯃꯀꯣꯛ ꯐꯤꯗꯛꯁꯤꯁꯨ ꯄꯤꯑꯦꯕ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯃꯣꯠꯄ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯁꯨꯔꯦ ꯑꯗꯨꯒ ꯁꯨꯕ ꯂꯣꯏꯔꯒ ꯑꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯇꯥꯆꯧꯒꯤ ꯖꯈꯣꯟꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯆꯥꯎꯕꯅꯤꯅꯅꯦ ꯌꯥꯝꯅꯅꯦ ꯋꯥꯕꯅ ꯍꯥꯏꯗꯤ ꯊꯥꯡꯒꯠꯄꯗ ꯌꯥꯝ ꯂꯨꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯈꯪꯕ꯭ꯔꯥ ꯆꯣꯠꯂꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯆꯣꯟꯕꯗꯣ ꯀꯧꯍꯜꯂꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯐꯧꯗꯣꯛꯎꯒꯦꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯐꯃꯨꯡꯁꯦ ꯍꯨꯒꯠꯇꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯃꯥꯏꯁꯦ ꯂꯩꯔꯛꯄꯗꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯖꯨꯒꯣꯠ ꯑꯃ ꯏꯆꯥ ꯆꯥꯔꯛꯇꯦꯕ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯕ ꯑꯗꯣ ꯉꯁꯤ ꯄꯨꯊꯣꯛꯑꯒ ꯃꯥ ꯀꯟꯅ ꯁꯦꯝꯅ ꯂꯩꯔꯝꯃꯦꯕꯀꯣ ꯃꯉꯣꯟꯗ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯅ ꯐꯤ ꯁꯣꯝꯗ ꯈꯔ ꯊꯥꯗꯣꯛꯏꯉꯩꯗ ꯈꯔ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯈꯔ ꯐꯧꯅ ꯈꯣꯠꯇꯅ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯩ ꯑꯩ ꯑꯃꯨꯛ ꯆꯪꯉꯒ ꯐꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯊꯥꯕꯁꯤꯅ ꯅꯨꯡꯁꯥ ꯀꯨꯏꯅ ꯁꯥꯒꯗꯕ ꯃꯐꯝꯗ ꯐꯧꯔꯦ ꯑꯗꯩ ꯑꯄꯥꯕꯁꯤꯡꯁꯤꯅ ꯎꯔꯨꯝꯗ ꯐꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯃꯥ ꯏꯕꯥꯅꯤ ꯃꯃꯥꯗ ꯑꯃ ꯊꯧꯔꯤ ꯇꯤꯡꯍꯜꯂꯤꯅꯤ ꯐꯤꯁꯦ ꯖꯥꯝꯕꯅꯤꯅꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯐꯤꯁꯦ ꯖꯥꯝꯅ ꯁꯨꯃꯟꯒꯤꯅ ꯑꯩꯁꯦ ꯑꯦꯛꯗꯝ ꯐꯤ ꯙꯣꯕꯤꯒꯤ ꯇꯥꯏꯞꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯤ ꯁꯨꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯡ 11:30ꯒ ꯇꯥ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩ ꯐꯤꯁꯦ ꯐꯧꯗꯣꯛꯑꯦ ꯑꯗꯩ ꯐꯅꯦꯛꯀꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯐꯨꯔꯤꯠꯀꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯪꯗꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯃꯥ ꯐꯤꯒ ꯄꯥꯏꯗꯉꯩ ꯃꯕꯨꯛꯀ ꯗꯦꯈꯥꯏꯉꯩꯒꯤ ꯆꯠꯂꯤꯅꯤ ꯂꯣꯏꯔꯦ ꯑꯁꯤ ꯃꯌꯥꯝ ꯐꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯂꯥꯏꯟ ꯃꯔꯤꯁꯦ ꯃꯌꯥꯝ ꯆꯥꯛ ꯊꯦꯡꯕꯅ ꯂꯣꯏꯔꯦꯕꯀꯣ ꯄꯨꯡ 11:30 12 ꯇꯥꯗꯣꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒꯦ ꯆꯥꯛ ꯊꯣꯡꯕꯩꯗꯤ ꯚꯤꯗꯤꯑꯣ ꯂꯧꯔꯔꯣꯏꯒꯦ ꯀꯩꯅꯣ ꯍꯥꯏꯗ ꯐꯣꯟꯁꯤꯁꯨ ꯁ꯭ꯇꯣꯔꯦꯖ ꯌꯥꯎꯗ꯭ꯔꯦꯅ ꯁꯨꯝ ꯇꯧꯅ ꯂꯩꯔꯦ ꯑꯩ ꯗꯤꯂꯦꯠ ꯇꯧꯕ ꯖꯥꯞꯄꯁꯨ ꯇꯧꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯦꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩ ꯆꯥꯛꯁꯦ ꯁꯠ ꯊꯣꯡꯗꯣꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯛ ꯊꯣꯡꯒꯠꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯃꯟꯕ ꯃꯨꯂꯥ ꯃꯅꯥꯗꯣ ꯑꯗꯣ ꯈꯥꯏꯕꯣꯛ ꯑꯃ ꯍꯣꯔꯦꯟ ꯉꯥꯈꯥꯒ ꯊꯣꯡꯕꯒꯤ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯏꯕꯣꯛ ꯑꯃꯅ ꯀꯥꯡꯁꯣꯏ ꯇꯧꯗꯣꯏꯅꯦꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯨꯂꯥ ꯃꯅꯥ ꯀꯥꯡꯁꯣꯏ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯄꯥꯝꯖꯕꯅ ꯑꯗꯣ ꯁꯤꯁꯦ ꯀꯥꯡꯁꯣꯏꯒꯤ ꯑꯩꯅ ꯍꯥꯞꯇꯅ ꯐꯨꯠꯇꯣꯔꯦ ꯍꯧꯖꯤꯛ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯡꯁꯣꯏꯗ ꯍꯥꯎꯒꯦ ꯍꯥꯏꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯅꯝ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯥꯛꯆꯜꯂꯣꯕ ꯈꯪꯕ꯭ꯔꯥ ꯆꯥꯕ ꯃꯤꯅꯁꯨ ꯈꯪꯉꯣꯏ ꯊꯩꯒꯩꯅ ꯑꯗꯨ ꯁꯤꯀ꯭ꯔꯦꯠꯅꯤ ꯑꯗꯣ ꯍꯥꯎꯕꯗꯤ ꯍꯥꯏꯅ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯩꯅꯔꯒꯗꯤ ꯊꯥꯛꯑꯣ ꯍꯩꯅꯗ꯭ꯔꯒꯗꯤ ꯊꯥꯛꯎꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯊꯥꯏꯌꯦꯕꯀꯣ ꯀꯥꯡꯁꯣꯏꯗ ꯑꯗꯨꯅ ꯍꯥꯎꯋꯦ ꯃꯍꯥꯎ ꯑꯃ ꯇꯦꯁ ꯑꯃ ꯊꯣꯛꯏꯕꯀꯣ ꯑꯗꯨꯅꯤ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯨꯠꯂꯅꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯏꯔꯒ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛ ꯂꯣꯏꯖꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗꯤ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯃꯃꯥꯒ ꯑꯩꯒ ꯇꯥꯆꯧꯒꯅꯤꯅ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅꯤꯅ ꯏꯃꯥ ꯏꯆꯥꯅꯤꯅ ꯄꯨꯟꯅ ꯑꯗꯨꯝ ꯀꯣꯠꯂ ꯁꯨꯝ ꯆꯥꯔꯅꯦꯕꯀꯣ ꯑꯗꯨꯒꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤ ꯑꯂꯨ ꯑꯃ ꯃꯦꯜꯂꯦ ꯑꯗꯨꯒꯗꯤ ꯁꯤꯇꯅꯤꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯔꯨꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯨꯂꯥ ꯃꯅꯥ ꯀꯥꯡꯁꯣꯏ ꯀꯥꯏꯁꯦ ꯍꯥꯎꯕꯅꯦ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯑꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯨꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯆꯥꯕꯗꯤ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯂꯨꯈꯥꯛꯁꯦ ꯑꯃꯨꯛ ꯐꯦꯡꯉꯒꯦ ꯃꯥꯅꯦ ꯏꯁꯤꯡꯕꯨ ꯊꯛꯅꯤꯡꯉꯕ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯝꯗꯣꯏꯕ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯄ ꯐꯪꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯅꯦꯕ ꯇꯨꯅꯣꯅꯦ ꯄꯨꯅꯣ ꯀꯩꯅꯣ ꯏꯁꯤꯡ ꯊꯛꯑꯕꯣ ꯏꯁꯤꯡ ꯍꯧꯔꯥꯡꯉꯕꯣ ꯊꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯣꯜꯂꯤꯛꯁꯦ ꯐꯦꯡꯗꯣꯛꯑꯒꯦ ꯃꯥꯅ ꯀꯤꯔꯤꯁꯦ ꯀꯔꯤꯝꯒꯤ ꯅꯠꯇꯦꯕ ꯃꯥꯏ ꯃꯈꯣꯡꯁꯦ ꯅꯥꯕꯅꯦ ꯑꯩꯅ ꯍꯦꯛ ꯏꯁꯄ꯭ꯔꯦ ꯀꯥꯞꯄꯤꯑꯕ ꯈꯪꯕ꯭ꯔꯥ ꯃꯈꯣꯡꯗꯣ ꯀꯪꯁꯤꯟꯅꯕ ꯍꯥꯏꯅ ꯑꯗꯨꯗꯨꯒꯤꯅꯦ ꯀꯥꯞꯇꯣꯏ ꯃꯥꯜꯂꯦꯅ ꯀꯤꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯦꯡꯗꯣꯛꯑꯒꯦ ꯐꯦꯡꯗꯣꯛꯂꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯕꯥꯏ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯐꯧꯕ ꯐꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯄꯥꯕꯁꯤꯡꯗꯨꯗꯤ ꯀꯪꯉꯝꯃꯅꯤꯗꯅꯀꯣ ꯌꯥꯝ ꯀꯨꯏꯅ ꯐꯧꯕ ꯌꯥꯗꯦ ꯅꯨꯡꯁꯥꯅꯦꯅ ꯆꯥꯛꯅ ꯁꯥꯕꯅꯤꯅꯅꯦ ꯈꯪꯉꯕ ꯐꯤꯁꯤꯡꯗꯣ ꯂꯣꯏ ꯋꯥꯎꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯈꯤꯇꯪ ꯀꯪꯕꯒꯅꯦ ꯈꯤꯇꯪ ꯂꯧꯁꯜꯂꯦ ꯑꯗꯣ ꯑꯊꯥꯕꯁꯤꯡꯗꯨꯅ ꯅꯨꯡꯁꯥ ꯐꯪꯕ ꯃꯥꯏꯀꯩꯗ ꯄꯨꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯑꯄꯥꯕꯁꯤꯡꯗꯨꯅ ꯂꯣꯏ ꯂꯧꯁꯜꯂꯛꯑꯦꯕꯀꯣ ꯈꯔ ꯂꯧꯁꯟꯕ ꯌꯥꯕꯉꯩꯒꯤ ꯑꯀꯪꯕꯉꯩꯒꯤ ꯂꯣꯏ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯂꯧꯁꯟꯕ ꯂꯣꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯁꯪꯒꯣꯏꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯪꯒꯣꯏꯗ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣই ꯍꯨꯏꯗꯣ ꯃꯆꯥ ꯄꯣꯛꯑꯦꯕꯀꯣ ꯃꯕꯦꯝ ꯃꯣꯏꯗꯒꯤ ꯂꯥꯛꯑꯒ ꯂꯩꯕ ꯍꯨꯏꯗꯣ ꯑꯗꯨꯗꯨꯒꯤ ꯃꯆꯥꯗꯣ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯈꯣꯏ ꯇꯨꯇꯨ ꯃꯆꯥ ꯄꯣꯛꯑꯦ ꯀꯩꯇꯨꯇꯨ ꯇꯨꯇꯨ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯐꯖꯕꯅꯤ ꯑꯃꯣꯝꯕꯤ 2 ꯂꯥꯕ 3 ꯇꯧꯅ ꯄꯣꯛꯑꯦ usidro yung tumisong asi arangbasiga mombini aduga siga laba sisu laba aduga siga muwam lere sisu laba tutuno chamagi pongna banena handok pirini akoina mat pokpadi siga pokteba son jabra marakta poe siga pusan birini ba koina tumjeri si yung haji pomami pokhaidri kanga ba usidong usidra मैम खुद का सिदी लोरे लहान दुर्गा पूजा नुमितदि खुजिन हापनेबा अदो
ngasi phi subada ekdam haidi khujinje sangan bangam de kagina khujinbu sangal ba thabak subadane hekta te ijade baduna thangi jine khujinje ka thatchagrabani duduna ga thabak subado haidi kana tawena duna khujin sangandre ma thak tarak pama damda khujin hape nupi ore chu khujin chokpa ka phangjadre ma'am ne phi lo sangi aigi kai hai kano do phone si storage full hoida na photo kari garang ka thatlamini ba se tha bani na kang mangamdre khoi ma je nga sai de tummini ba hoji ta hogala ini hogala ga ma chok na tum de tumna bo hogala ina tro aya akhoi tunun tawi jong me camera ma mang jang kana haka choli dani ma'am mama ga ngaha wathi warim ngangnare duga gidi nga sai losalok phi sing do ai thup challe bawa tongna thup chalaga duga gidi ne akoi thangna ba mang chong khana isai tharai ba ko isai tharak duga ina oi ma ai je ga nok tana sini wo pra hanu bi ting ma de oi to je du ke la kai sakku ka ki 哎呦我的妈！好呀，皮图皮嘅皮图不落噶，陈大大咧，蹦马大咧，哦，皮图落个木毛是啥了你？对，陈大他不托你，干嘛给他们过来ดู？棒！เขาก็ลักษณะโมลังจะนี่มันจะเนี่ยติดเนี่ยก็ยี่ห้าหนึ่งคนอยู่ที่บุหายจะหนีหรอกพี่จะสู้กับตะบวะเลยบอกก่อนวันดาดูกันกี่ครั้งดูกันไอ้ครั้งไม่สู้กับแกให้ยังไงสู้อะไรแกดอกแม่ให้ดิบล็อกนะมึงมาทั้งที่วิดีโอเดี๋ยวมึงหักปักเก็บบอกว่าให้ยังดีกันหน่อยให้ยังที่ปูนิมาสู้ไอ้บ้าดูกันกี่เมราวายุ่งมาสู้ไอ้เป็นเนี่ยอะดอมเมราวายุ่งมาอยู่ไอ้นายบล็อกเซ็นเซอร์กันนี่ให้ยังเสียอะดูแม่ยังมีนาซีบอกว่าให้ดิง่ายมีนาซีบอกว่าแม่เนี่ยวิดีโอง่ายมีนาซีอะดูสิวิดีโอที่จะแม่นะยังไม่ได้นุ่งอะไรดี subscribe ตัวเก่ายังไม่ได้ยังตัว subscribe ตัวยังดิยังไม่ได้ viewers 4K 3K 5K กับบุปผากับกระจายเลยตัว 5K ตัว subscribe ตัวมันก็จริงมาตายเลยไอ้คือ 5K แล้วเนี่ยมันยังมีมาเต้นเลยเอาตัวสมัยนั้นมาเต้นกูมาเต้นนี่เนี่ยมัน subscribe ตัวดิเข้าใจละมายังมีหมดมาเต้นเลยยังให้จริงถูกกันดิ subscribe ตัวดิไอ้ที่คือตัวเลยสลับนี่ที่มันก็คือตัวตั้งทุกคนแต่ปัจจุบันเนี่ยสิ่งนี้ยังมาแล้วอะไรกันตัวมันถ้ามาทางนี้ที่ตัวยังอะไรกันตัววิดีโอช้างนี่บอกว่าได้พี่ตัวเลยแล้วก็อิมุมังวนสิเจลเล่อิมุมังวนปั๊บสิเจลแล้วมันก็ไอ้แม่เซบอดให้อีค่อยมินินะเลยอินดีอินกันรู้เลยไอ้บ่อูดีเนี่ยเซบอดตัวไก่โน่มรกปัมบีมังอาตรุกท้าวบุอันบ่โอยเดเสียงขกอยตุ๊กใจบ่哎呦我的妈！哎呀กดต้นยาเลยเนี่ยเชฟตัวปกกันเลยนี่อาชีพที่มรกนี่โอยเดกังวันนี้กันอุชามาใช้ไม่อ้ำเลยแบบนี้นะโอยเดียวก็ยังงอนนี่ปวดมันตัวโอยเดอาชีพของไอ้เนี่ยมันตั้งตีเจียงเห็นวิดเลยasikga chung morok pambi ama hora mini loyare mut khare jenam ji ju yong chi chung morok pambi ama mut khare haidi thabam do chi chu aina wa phadi om puthore ni je chidi thawai ni agi sebo se chumoi dum jala thana men tawi je aw hayeng gi punima ni na ngan tang na tha thokle mayam pau ngai ba ma bây giờ supply xin lại lạc tôi đây lưu cái bài phần phùng bagi halin đó là supply gì kia nè tiệp son mình ngon đó là supply em lấy số sập bắt đầu bani aduh cái sản phẩm này thì mấy tháng rồi cái cái nấm chanh này này appleจะ khai bani mà môi cha cái này thằng môi cha rồi lô thùng nghe tụi tí tốn để chặt tục bani đó chúng ta thôi
깨져리 삭제 지금 뭐가 잘해? 빵. 잠깐만요. 엄마, 이 끼를 배잡라, 끼를 배잡라. 응? 미만 끼를 배잡라 이번. 아두도. 거의 뭐 볶음 판게. 끼를 배잡라 미신에 메이크업 같은 거 뭐냐 자. 배샤가 지금 뭐. 거기가 양이 kia đi giường bữa chạp rồi nè giường bữa chạp chả nè thằng gọi là bệnh kia là sumi nè có đám cha rồi em ơi tóm ra thôi nhỉ 이 애플 짜라가 nga mobile lam에 두가 기자 통마 마tam 요래나 이 자 통바 장이니 아도 세봇 통도이네버거 세봇 가 라나 이나 타모바 nga kha khatanga lei ado do fajan thongdarani ado thongbo loraga i oina jenghalage myamda chak loire charage hujik wai ju tairam doine aduna hayeng thangzani na adugi ngana chakhe ado myam chak tok loraga ai wai ti tethome ba khambra hayeng ngai bado ai hayeng do ngamoy ba haidi jum sidi kanoni na leibak so ibani na chaw chaw na kui changi na aduna matam do thengani ai na tethome ba khomana kolik phengbi ri 시베니 아까 마세 마찬 나이테 마 호글라 팽비리 미 아이기디 너매암 아이수 와이테 이바 로이토가 두가 이티 마이 민 따라가 아두가 그랑랑 때라가 이 마얌다 사이테 굿나잇 하이자라게 버거 굿나잇 매암 망 퍼로 마나 돈 모레 코이 투누세 매암